मेरा भाई Thank you. ibadong pakhang mana how Yai pare. yai pare Himalaya bang Manipur na yai pare Bharat imana yai pare yes ngasi ai seda Shillong da Union Home Minister Amit Shah ji ne Jitendra ji ne donor ki minister Kishan Reddy ne adagi donor ki MOS DL Brahma ne punna amang nongpok Bharat ki chief minister loina yaure shure chief secretary shure mayam do da aina dangi pausi tameba adai aina nang smai na mera bai sanuna sar smai tok danai khoi ahan ba Bharat ki Delhi hange adu silver medal ne na haiba kanda Amit Shah ji si haro man ki na ko Amit Shah ji sina mana magi mayam mana microphone le pair ka adu mase khoi ki Bharat ki dabakta chauba mai ba korai ba mera bai ki dabakta khoi mayam hogalaga khoi mayam khoba khurga mabu swagat tokjen tor kana mayam do loina mana mai tawe aduga khoi ki state ki side ki nangi lupa crore ma leire adagi nang hojik railway da thabak ticket khom ba tabolroi ticket khom ba tahorroi Manipur da yamna maram saba afaba posama madu Union Home Minister na ingoda haigedori kasi evening meeting lai adano hojik nang kitang sakhan ge haigiroi Surprise. nang surprise do ni aduna Amit Shah ji na horen ma aingonda maya mangda ma instruction to gani mera bai da si to haiba ma adu na hana ki du da ki din leiroi double chauba state ki da amma di pairani ejima sorry na yam nungai re nang Manipuri mayam puna mangna nang idam ka chauthok seri aduga Bharat ki mayam puna mangna nang idam ka chauthok seri aduga aigi side ki di nang course mayam ade nang si orang na hona ba mating pangi ba nang alaman lady ba lekai ki supporter mayam club ki mayam ayam na thamoi seng nai moi bo appreciate tawe aduna nang ngasina loiba na te matang goal bhangi gadan ne Mana ko yes Ay sir lady ya sir ki manakta mayam da yung opada sarju nang sa wahi kara hayo oh congratulations Thank you very much, sir. Thank you, sir. Congratulations, and I have already informed to the Honorable Union Home Minister. Today we together all the Northeast ministers along with the Union Home Minister. And the Union Home Minister and all the ministers were so happy and just they express happiness just within the meetings. Sir, thank you, sir. Like anything, Mirabai Sanu and you, mainly the coaches and the officials. Thank you very much, sir. Thank you. Mirabai, say something. Live in 5 minutes. Yes. yam nungai you mayam na Manipur da laiba mipung khudimang na aigidamta pray tawbiraga ngasidi silver medal phangbaga aigidi yam nungai ba yam harau bane Manipur se tarai da lege na khangdabo mayam do ngasidi mayam na loina ma hangbire to yam nungai aigi na su daga mayam Manipur da laiba mipung khudimang paina thagat pa phongdok jari yam chawa thagat pa phongdok jari moi mayam gi minung sidagi ai ngasi si yo pangam Yes, ngasi nangna yaurai si hona bakan ba aduga ishor gi ibadong pakhang bagi Govinda ji gi thaujal amadi Manipur miyam gi Bharat miyam gi blessing duni Mana sir. aduna all the best. Thank you so much. Ngai raga leira mage ko Hoy 26 ta laktoy ne pudari ka man lakano ni khangdre do sidagi di 26 ta lani yare dangi ngai raga leira ni ko miyam ko hoy sir. Thank you okay all the best